Online Manipur YouTube channel asbingwirba mayam pumnang puam kahna taram loksari ahan bagi update chidi maheswa thonau jumdagini isa bema happy birthday Larissa papa ngasi nangi birthday numita nangi nanakta laiba ngamdre nangi namanaba mayam ama fattaba mi kharna makhoi gi yum mai muthat khidana makhoi se mayum sangba ngamdadana leire makhoi mai thalamaga makhoi masagi mayumda sanghalamaga aikhoi punna makhoi yauraga birthday tawsiko makhoi yaudradi mapung phararoi makhoi gi yumsu aikhoi chatludoine papana nangi aduga nangi nabung nache nanau mayam gi tungi nakhoi mayam gi phajaba yumdo huranba changba ngamdaba khajinnaba tawri huranba singse yamna fatte yumda sangsilaga potsu hurale makhoi gi yumne su hai aduna huranba kanam changba ngamdanaba yum ngaknaba amasari isa mayam da gift tawduini haina maisor thonau jamna maki masanupi gi birthday da asumna wish piri mayam nasu isa Larissa gi damakta wish pibiramu happy birthday haina aduga mathangi update ama thamjage manipuri kanchi hairabati BJP maru phukatuna hundoke panatana upai leiroi congress Manipuri kanchi hairabati India amadi state asidagi BJP maru phuktuna hundoke panatana upai leiroi Manipur da mai chakla phabu state asidagi thakiba MP singna parliament da ngasi phabu wafam amata puthokta asimak laibak thibani makoina kiriba asi kanabuno haina Manipuri Pradesh Congress Committee MPCC gi Vice President Harishwar Goswami na phongdokre BT Road ta laiba Congress Bhavan da pau ngasi paumi singa unaba ma wafam asi phongdokladuna Harishwar Goswami na hai tha asigi mari dagi hauduna lakliba December 28 phabu sathagadoriba parliament gi ningtham mifam asida state asigi hojik oiba phibam amadi athubada ingtappa proknaba wafam sing puthoknaba haiduna MPCC gi mihut singna Delhi da satuna state asigi MP ahungu unaduna Cherol Singh pisin khiba laikre adubu MP singi asigi maikaidagi su state asida ingtappa proknaba leptana hotnari state asigi matangda parliament da wafam sing puthoknaba hotnari adubu ayaba pirakpa ngairi hain su thamlokhi masita natana Dr. RK Ranjanti state asigi MP oibata natana education amasung external affairs ki unions of minister of state chu oiribani parliament da Manipur gi su khaktamak bukhatuna ngangba yadaba leibanina adum oinamak state asida ingtappa purakna hotnabada angamba thodang lori heraki masida haining libadi lebak asigi constitution ki article 88 ki matung inna union minister oiribasu parliament mifam gi presiding amasung motion sing da saruk yabagi ayabadi piribani parliament gi ningtham mifam asida hojik puthokna riba hiram sing asina Manipur gi thokliba isu asitagi hena luba amata yawbu udri masida state asigi MP sing no wafam amata pukhataba asimak laibak thibani makoina kiriba si kanabuno makoina hotpu hotna ge hairabadi Manipur gi isu asi chathariba parliament mifam asigi question award wafam sing pukhat pe ai Manipur da mai chaklaga makoina tumina laisin pam thokte haiki mahakna makhatan hai BJP lengak asi anuba puari semba yamna haiba lengak ni mamang da laikhidriba puari kaya BJP lengak na semle ningon chakuba numita ningol sing na sara henba Diwali numita mai muthatpa malemgi oina mapangan kanbada mari subada lai haiba Indian Army na atopa mapaldagi sanglakpa narco terrorist sing thengnaba ngamdaba madi tha 39 internet thingba haibasi atopa malemgi mafam amada thoktriba BJP lengaki matamda semba puarini maramasana Manipur amadi India si kansi hairabadi BJP maru puktuna hundoki banatana upai leiroi haina sum hakna phongdoki video sing bibagi damakta mayam pumnang puam kahna thagachari no update ki damakta online Manipur YouTube channel subscribe to video. Thank you.